Operation Changsilli Thorakpagi maram ushinbirakanu lengaki pandamdi maralaiba phabani Biren Puling baling the operation changba forcing kauthokpa nate nongmai kapnaba changbanina aronba pom lei haina Chief Minister Biren na Imphal East ki harau rauda Manipur Development Society gi miyeng makhada Sabha Pandit Dinadayal Upadhyaya Multi Utility Youth Center sangabagi thorangga mari leinana pangmi singda phongdokhre Thoramadu the MDS ki chairman M Asni Kumar Thabak tagi pothakraba Lieutenant General L Nisikantana singbana saruk yaki En Biren Makata Kivada Operation Changlibani, Thorakpagi Maram Ushinbirakanu, Lengaki Pandamdi, Mara Labor Pavani, Karigumba NSN IMG, Kem Leram Labadi, Taktok Nava Center the Kangangani, Kem Labor Yaro Haiki. Chief Minister Biren Thoramadu the Pongdo Kivada, Dhabki politics the Tazer Budagi, Kunayasi, Lekha Tarakpani, Apavami Kansi, Saksa Hijanaba, Oidabasi roll the Tazabiganu, BJP Nalusing Balengak Lakpadagi, Nupi Singidamak, Lem Nagyaspiri, Analayangi Kudong Shabakya Piri, Hojikshu Multi Utility Youth Center Tara Saba, Loshilakle Haiki. Atopa Paumana, Maram Sadava Diman Toganu, Masanayana Police the Sangjo, Sitaljit. Desamna Naurem Birhari College ki principal in charge Ningombam Sitaljit Pupude haina sengdokibasi aranbani makhona phubagi dakpham amadi medical report matik chana leiri Police na phajilaga thamliba desam gi thomi manga du thado u haina demand tawribasi maram chade mangonda phubode senariba desam gi finance secretary Birjit pu phanabagi damak makhoi manga bu detain tawduna thambagi mahut police ta sangjaраktuna maheiro ama oibagi afaba lambi da satnaba punna hona binabana hena phagani haina ngasi kwakhaithel thongnaujam leikai da leiba thongnaujam binasaki gi yumda pangthokpa pangmi singa unabada Sitaljit na phongdokre Mahakna hai thasi kungi numidang pung nipan rom tabada desamgi office tagi Birjit na phone tawraktuna mahakku office ta lakna bahairaki madugi matungina nongalaga desam office ta satki office yobaga Sitaljit ta mahaki joining amadi appointment order ki matangda Birjit na utlaga wari saba horakpada mahakna hiramadu court ki thabakni haiduna hogalaga pung mapan makhairom tabada tholaki Birjit na college asigi principal Ekasini amadi VP Kunjavati laklaga amuk kaurake hairaki hairi Amuksu Kauraktuna Desam office Satki, office Yobuga Virgin Sitaljit pu Sintakpagi appointment amadi joining gi process la le hairaki. Tanzadu da Sitaljit na Puk Hogalaga, Satke Tobuda Desamgi Thomi Karana, Puba Horaki Hairaduna Mahakpu, Pubuda, Ekasini amadi Kunjavati, Tumina Yengduna Laki, Maduna Takpadi Makoi Masel, Manaravra Haina Susing Naba Pongdoki. College asida principal gi hidanaba leite miyamna thajabiganu hairaduna mahiroi loop amana appointment order gi criticism tawbasi langani college asida kumja 1996 ta college asigi body na korpadagi lakhibani mahakpu kauribadu higher authority na kauribara natraga lanai miyoi amana insillaga kauhallibara haibadu samamnare masi sengdok pirau haiki atopa pawmana PLA gi ni phumdoi subama pokumun ga mari leina na thamlamba bomb sing police na loktuna pokhai hankre Aina Tinkraba Lalolu PLA gi ni phumdoi suba kumon ga mari leina na Imphal East District ki Khongman Zone 5 Okram Suthek amadi Khongman Zone 3 Mongkham Lambi crossing gi mafam singda angangba machugi machin manga Longbai Star da bomb fit tawduna thamlambadagi police ki bomb expert singna lakthokuna Imphal East ki awasing da pokhai hankre Thogdo singarang amasung ngasi lona ban nongyai matung pung 12 minute kul chatpa matamda Irilbung police ki team amana patrol duty chatpa matamda han boina Khongman Zone 5 Okram Suthekta angangwa machugi machil manga Longbai Star ama leramba thenaki police na bomb oiramba yai haiduna yengshenbada kilo 3 rom lumba remote control ge ID yaure haiba khangbangamki atopa pawmana Khongman Zone 3 gi manung chanba Mongkhang lambi gi kenel amagi manakta su dummy bomb ama leramle hairi atopa pawmana Mai iklaba thamoy hayeng public release tawragani Silver medalist Saikhom Mirabai Chanu ki punsiwari de yumpham oiba sumang lila mai iklaba thamoy hayeng nungthil pung ani taba matamda iboyaima sumang lila sanglel palace compound Imphal da public release tawragani hairi Ranjit Ningthaujan iba sumang kumai asi Sangit Natak Academy Awardee Sograkpam Hemantana lamjing lamtaki Jit Kumar Nauremna music director oiri Lila asida Langthavan Rovindro Sograkpam Hemanta Iboyai Makhuman Nilachandra Yumnam Arun Heramoti Thongram Oinam Arun Dipsan Senjam Jagdish Hijam na singba Lila Roy Singna Saru Yari Atopa Pawmana Mahiroi Singi scholarship ki senpham pithok tabagi mayokta Emsuna office solon kre Mahiroi lupa mo eriba Emsuna mahiroi singda pithok tana leiriba pre-matric amadi post-matric scholarship ki senpham pithok pinaba khangalabasu pithok tabadagi ngasi nungthil Emsu gi volunteer singna Directorate of
माइनॉरिटी एंड अंडर बैकवर्ड क्लासेस की ऑफिस सोलोंसिनख्रे सोलोंसिनखिबा अदुगा मरी लेना एमसू की वाइस प्रेसिडेंट एल अथौबना फोंदोखिबदा हौखिबा तांग निपानदा पाउसे सिंग अमदी इलेक्ट्रॉनिक मीडिया की खुथांगदा नुमित 15 फाउबगी मनुंगदा स्कॉलरशिप की सनफमसिंग पिथोकपिनबा खंगलबसु पिथोक्तबदगी ngasi खोंजंग asi changsinkhibani OBC ST SC की लेरिबा महिरोई सिंगदा स्कॉलरशिप की सनफम पिथोक्तबदगी लाइरबा महिरोई सिंगदा स्कॉलरशिप की सनफम अदुना लाइरिक तंबदा मतेंग ओइगदबदु पिथोक्तबदगी अदुकी मतिक अवाबगी फिबम लैरी स्कॉलरशिप की सनफम मतम चाना पिथोक्तबदी मसिदगी हेनबा मखा ताबा खोंजंग किया संगसिनबा सेम सादुन लैरे हाइनसु फोंदोखी।